식혀봐요. 여기에라. 수면 떠오라. 빨리 그냥 와는 애 동이.เอาเนี่ยมาเลยไอ้ทงมาเลยตุ้นกูจ้ากันอ่ะกูจ้ากันอ่ะก็ที่แต่เราเห็นด้วยดิเซียนนั่นอ่ะดิเซียนนั่นเป็นที่ที่นี่你让这边明我头脑里那个 Hi ma'am ตัวนี้บาร์เดย์ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯚ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯆꯥꯅꯕ ꯊꯛꯅꯕꯒ ꯊꯣꯡꯕꯒꯤ ꯚ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯉꯥ ꯑꯃ ꯊꯣꯡꯉꯅꯤ ꯌꯦꯟ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯅꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯦꯅ ꯁꯦꯝ ꯁꯥꯕ ꯔꯦꯗꯤ ꯇꯧꯈꯠꯂꯦꯀꯣ ꯉꯥꯗꯤ ꯑꯩꯅ ꯊꯣꯡꯉꯅꯤ ꯆꯤꯛꯀꯟ ꯃꯣꯏꯅ ꯊꯣꯡꯉꯛꯑꯅꯤꯀꯣ ꯑꯗꯣ ꯏꯄꯥꯝꯗ ꯌꯥꯝ ꯇꯥꯡꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯅꯦ ꯉꯥ ꯊꯣꯡꯕ ꯍꯧꯔꯒꯦ 성공 짜러. 짜마나 그냥 와래. 그냥 짜마나 와래 뭐 ngang cái đó. thao ra mấn rồi. Gì đó? Thao mua món thịt thao như vậy. Ra hay. Mà cho riêng thế này đấy. 식혀봐요. 여기에라. 수면 떠오라. 빨리 그냥 와는 애 동이. ꯉꯥꯁꯤ ꯃꯍꯤ ꯈꯔ ꯀꯪꯁꯤꯜꯂꯛꯑꯦꯀꯣ ꯇꯞꯅ ꯉꯧꯕꯗ ꯑꯗꯣ ꯃꯩ ꯌꯥꯝ ꯀꯟꯅ ꯊꯥꯗꯕꯤꯗ ꯇꯞꯅ ꯉꯥ ꯃꯇꯣꯡꯁꯤ ꯀꯥꯏꯗꯕꯤꯗ ꯊꯣꯡꯉꯤꯅꯤ ꯑꯗꯣ ꯌꯥꯝ ꯇꯥꯡꯅ ꯊꯣꯡꯕꯅꯤꯅ ꯕꯕꯥ ꯍꯣꯏꯁꯨ ꯍꯥꯎꯅ ꯄꯤꯖꯅꯤꯡꯉꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅꯕꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯆꯤꯛꯀꯟꯒ ꯉꯥꯒ ꯊꯣꯡꯕꯅꯤꯅ ꯑꯗꯨꯝ ꯍꯥꯎꯐꯝ ꯈꯪꯈꯤꯗꯕꯗꯣ ꯑꯗꯣ ꯃꯣꯏꯗꯤ ꯉꯥꯇꯪ ꯆꯥꯕꯅꯤ나 ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯈ꯭ꯔꯦ 해봐면 하고 해라.
Yang hawin jelang. เยล่างไอ้นี่ชัวร์ผมฮับดิใกล้นี่เยล่างเนาะ Nang gitu nih, hobi kok lagi. เอ๊ะเกมต้องดู Kita tamu. Itu. ไอ้นี่จะเอาเริ่มเฮียเลยเหรอ Buruk ya. ปูรู้ปะกาวเดี๋ยวบ้างมาทักแต่นั่นก็สิได้ปูกี่ตัวสิบ่ Ah. Itu. เกมต้องดีนะ Kuira tra. จำโทษทำบ่ Samte. Tanggal Erang do. Cik nak kira. อาจจะกินที่จามมาบ่ Jam tri, jam tu. ไม่จามแต่ละครับแต่ละ Mana tu? Jangan. ไม่ยืนเลยเธอแบบนี้นั่งไหนอะฮะอาลาก็จะปูรมาเดียวสักพักจะได้ Mongol gitu. ไอ้นี่ Mongol masak apa? Nam blok tu apa? บวยเลยนะแต่ว่านั่นตัวบวยดีดูเปี้ยสายเลย Nam blok kata apa? Tahu berapa? Blok kita. Blok ini mana itu? เช่สิดูฮาวาเลย Ini tahu nama? Kau. ชินิพาริ He kau untuk ya. อิสเอาไว้ตามบริดีชงก้าวก้าวเดี๋ยวนั่งที่ก้าวปะ Kau untuk. Lu gas ini benar aja. Gas ini apa tu? Gas pembuangan itu. ยาฟังเดือน Bagaimana pergi? Tak pergi lagi. Kalau ni ya ada tidak bro. Umur kita apa? Bisa. ไงเนาะนั่งซิโมโรแกหาไปเนาะอีโรมาชุกยามยามนี่โม จริงนะใช่ฟังท่าเตอร์บุตร มาจ้ากี่ง่างงนี่ก็ให้ก้าไกลจะถึง อ่านเลยเรียนตัว นั่งยาทงที่ทงเลยนะ ก็เสียลูกน้องเป็น เด็กกูจะปวดอ่ะตื่นเอาเข้ามาเลยไอ้ทงเนี่ยมาแล้วเลยไอ้ทงมาแล้วเลยตื่นต้นกูจ้าขนาดกูจ้าขนาดกูจ้าขนาดนั่นแหละกูบ้านนั่นละบ่八个感觉到了给，你不咋的，哎，咋的？俺从容易呀，我靠！ แล้วที่แต่เราเห็นด้วยดิเซียนนั่นอ่ะดิเซียนนั่นไม่คิดถึงนี่nào rồi nè nhúng da nổ tôi ăn ra mấy thịt của em này ô, cái đại. mà là hay mà là có thầu đâu này Hay cãi. có thầu đâu Nhìn ra cho em miếng cãi. có thầu đâu đi năng cỏ à thôi đó ý lúc mà đã mà nhìn một ít thế khuôn thì khuôn thế ai mà tải đến không Miếng mà tôi sẽ cái nó này tôi. Mà. Uchi đây Uchi. Tôi Uchi đây tôi Uchi. Hàng ngồi lấy hàng ngồi. Mà ý tao là sao ra rồi mày. Phụ chất là anh đừng mà phát thầm rồi anh đừng mà phát thầm rồi nhà này tôi nhà này tiền này xin cho cây nó cái này ok ok cái sàng này happy chứ mẹ thôi mi nhà bà đi nè mi kia mi không nhà thấy chùa đi nè 不能
ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯤꯜꯂꯦ ꯑꯍꯦꯟ ꯍꯣꯏ ꯀꯥꯎꯊꯣꯛꯈꯤ ꯇꯧꯒꯅꯨ ꯊꯥꯎꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯅꯥ ꯇꯧꯔꯤꯅꯣꯅꯦ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯁꯥꯇꯤꯟꯗꯤ ꯏꯁ ꯊꯣꯏꯅꯥꯎꯅꯦꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯕꯣ ꯑꯣꯊꯣꯔꯦ ꯑꯣꯊꯣꯔꯦ ꯃꯔꯨꯔ ꯃꯥ ꯄꯥꯏꯁꯤꯕꯣ ꯑꯋꯣꯕꯁꯦ ꯁꯤꯗꯤ ꯍꯨꯛꯆꯟꯒꯦꯔꯥ ꯒꯨꯗ ꯍꯥꯎꯅꯤꯌꯦ ꯇꯨ ꯁꯤ ꯃꯁꯛꯁꯨ ꯐꯖꯩ ꯆꯞ ꯃꯥꯟꯅꯩ ꯑꯣꯀꯦ ꯑꯣꯇꯦꯡ ꯍꯤꯟꯖꯥꯡ ꯈꯨꯍꯥꯞꯀꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯧ ꯃꯆꯥꯅ ꯍꯥꯞꯄꯤ ꯌꯨꯝ 5 ꯃꯍꯤ ꯈꯔ ꯍꯥꯞꯄꯣꯅꯦ ꯑꯗꯨ ꯃꯍꯤ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯅꯨꯄꯥꯒꯗꯤ ꯌꯥꯎꯔꯦ ꯅꯨꯄꯤꯒꯩꯒꯤꯅꯦꯕ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯀꯩꯗꯧꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯆꯥꯖꯦ ꯍꯥꯏꯔꯣ ꯃꯌꯥꯏ ꯀꯥꯗꯅꯤ ꯀꯩꯅꯣ ꯅꯨꯄꯥꯒꯤꯔꯣ ꯁꯤꯗ ꯅꯨꯄꯥꯒꯩ ꯊꯝꯃꯣꯏ ꯅꯨꯄꯥꯒꯩ ꯆꯥ ꯊꯤꯜꯂꯣꯏ ꯀꯩꯅꯣ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯅꯪꯅ ꯇꯧꯏ ꯅꯠꯇ꯭ꯔ ꯁꯤ ꯂꯤꯑꯣ ꯀꯅꯥꯅꯣ ꯊꯣꯛꯈꯤꯁꯤꯗ ꯂꯤꯑꯣ ꯊꯨꯂꯤꯑꯣ ꯊꯨꯞꯄꯣꯏꯗ꯭ꯔꯣ ꯃꯃꯤ ꯃꯥ ꯅꯩꯁꯤꯕꯣ ꯃꯥꯅ ꯁꯦꯡꯗꯣꯛꯑꯒ ꯑꯃꯨꯛꯁꯨ ꯁꯤꯟꯗꯣꯛꯑꯣꯌꯦ ꯃꯥꯅ ꯑꯩꯅ ꯄꯪꯒꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯨꯒꯦ ꯅꯪ ꯁꯥꯇꯤꯟꯗꯤ ꯅꯪ ꯁꯥꯇꯤꯟꯗꯤ ꯊꯣꯏꯅꯥꯎꯗꯤ ꯑꯉꯥꯡ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣ ꯄꯨꯑꯣꯌꯦ ꯑꯁꯤꯗ ꯑꯋꯣꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯆꯥꯏ ꯁꯥꯇꯤꯟ ꯑꯌꯥ ꯇꯣꯟꯇꯣꯟꯒꯤ ꯁꯥꯇꯤꯟ ꯄꯨꯔꯦ ꯃꯣꯏ ꯑꯍꯨꯝ ꯁꯨꯈ꯭ꯔꯕꯣ ꯃꯐꯝꯗꯣ ꯅꯪ ꯅꯨꯄꯥꯈꯩꯒꯤ ꯊꯤꯔꯕ ꯍꯥ ꯅꯨꯄꯥꯈꯩ ꯊꯤꯔꯕ ꯈꯕꯕ ꯑꯣ ꯄꯥꯏꯒꯦ ꯍꯧꯖꯤꯛ ꯄꯥꯏꯒꯦ ꯂꯥꯛꯑꯣ ꯆꯒꯥꯗꯤ ꯀꯥ ꯂꯩꯔꯝꯃꯦ ꯑꯃꯨꯛ ꯆꯥꯈꯤ ꯆꯥꯔꯦ ꯆꯒꯥꯗꯤ ꯍꯥꯎꯅꯤꯌꯦ ꯍꯥꯎꯅꯤ ꯑꯗꯨꯅ ꯆꯒꯥ ꯄꯣꯛꯈꯥꯏ ꯁꯦ ꯂꯨꯍꯣꯡꯕꯗ ꯅꯣꯡ ꯇꯥꯅꯤꯡꯉꯗꯤ ꯆꯒꯥꯁꯦ ꯆꯥꯎ ꯑꯩꯗꯤ ꯌꯥꯝꯃꯣꯏ ꯍꯥ ꯑꯩꯈꯣꯏ ꯆꯟꯗꯣꯕꯤ ꯌꯥꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏ ꯆꯟꯗꯣꯕꯤ ꯌꯥꯝ ꯆꯥꯕꯅꯦ ꯑꯩꯈꯣꯏ ꯆꯟꯗꯣꯕꯤ ꯑꯩ ꯉꯝꯃꯣꯏꯀꯣ ꯇꯞꯇꯥꯏ ꯄꯤꯔꯒ ꯁꯥꯇꯤꯟꯒ ꯄꯥꯏꯔ ꯆꯠꯄ ꯆꯟꯗꯣꯕꯤ ꯆꯤꯡꯉꯦꯕꯤ ꯂꯥꯛꯑ ꯆꯥ ꯌꯥꯔꯦꯅꯦ ꯂꯣꯏꯔꯦ ꯁꯤꯅ ꯀꯩꯅꯣ ꯆꯤꯡꯉꯦꯂꯣ ꯃꯣꯏ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯅꯣꯏꯗꯤ ꯀꯧꯔꯣꯗꯅ ꯆꯥꯔꯗꯤ ꯏꯁꯤꯡꯗꯤ ꯁꯤ ꯈꯛꯇꯪ ꯌꯥꯒꯗ꯭ꯔꯣ ꯁꯤꯗꯅ ꯏꯁꯤꯡ ꯑꯝꯇ ꯌꯥꯎꯗꯦ ꯏꯁꯤꯡ ꯑꯩꯅ ꯈꯔ ꯉꯟꯅ ꯄꯨꯔꯛꯑꯕꯅꯦ ꯌꯥꯒꯗ꯭ꯔꯣ ꯏꯁꯤꯡ ꯂꯥꯛꯄꯅ ꯄꯨꯔꯛꯇꯥꯏꯕꯣ ꯑꯥꯗꯁꯨ ꯂꯩꯍꯧꯔꯦ ꯍꯩꯔꯒ ꯁꯤꯗ ꯅꯥꯒ ꯆꯥꯔꯣ ꯑꯗꯨꯒ ꯆꯤꯁꯂꯦꯃꯤ ꯅꯪꯗꯤ ꯀꯗꯥꯏ ꯆꯥꯗꯣꯏꯅꯣ ꯌꯥꯔꯦ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯑꯃ ꯆꯥꯔꯣ ꯃꯃꯥ ꯃꯆꯥ ꯑꯃ ꯆꯥꯔꯅꯤ ꯑꯩꯒ ꯆꯥꯔꯒꯦ ꯑꯩꯒ ꯂꯥꯛꯑꯣ ꯒꯨꯗ ꯕꯥꯏ